Hi, ngasi ko Laija ke samani YouTuber mo kak lebani ba makeup su to bani ba ko to ma onda call prank to to ne ba to ma ke har ke jing si ba ko khara khunti di khara char ka do ma li ke ma di khara ngang gan bani na to jing si on ho ju call to ra ke ko ai Hello? Hello che Laija na tro si se che Laija hu ji kai jaga da lai ke ha che la khoi album ma kha ke do che Laija na ek to na ba gi hai ga na to ri ba ꯑꯩ ꯃꯅꯤꯄꯨꯔꯗꯒꯤ ꯅꯠꯇꯦ ꯀꯁꯥꯔꯗꯒꯤꯅꯤ ꯍꯥ ꯍꯦꯜꯂꯣ ꯄ꯭ꯔꯦꯡ ꯅꯠꯇꯤꯌꯦ ꯅꯠꯇꯤꯌꯦ ꯆꯦ ꯂꯥꯏꯖ ꯅꯠꯇꯤꯌꯦ ꯆꯦ ꯂꯥꯏꯖꯒꯤ ꯀꯩꯅꯣꯗ ꯏꯟꯁꯇꯥꯗ ꯔꯤꯜꯁ ꯃꯌꯥꯝ ꯊꯥꯡꯒꯠꯂꯤꯗꯅꯀꯣ ꯑꯗꯨꯗꯣ ꯎꯕꯗꯣ ꯆꯦ ꯂꯥꯏꯖꯗꯣ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯩꯁꯨ ꯌꯥꯎꯒꯅꯤꯑꯕ ꯃꯤ ꯍꯥꯏꯕꯨ ꯍꯥꯏꯗꯤ ꯅꯨꯄꯤ ꯍꯥ ꯑꯩ ꯆꯍꯤ 22 ꯑꯣ ꯁꯣꯔꯤ ꯑꯩ ꯈꯪꯗꯅ ꯇꯧꯔꯤꯅꯤ ꯑꯩꯔꯣ ꯃꯪꯒꯣꯜꯄꯨꯔꯗꯒꯤ ꯍꯣꯏꯅꯦ ꯃꯪꯒꯣꯜꯄꯨꯔ ꯍꯥꯏꯗꯤꯅꯦ ꯆꯥꯟꯄꯨꯔꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕꯗꯣ ꯑꯩꯗꯤ ꯃꯪꯒꯣꯜꯄꯨꯔꯒꯤꯅꯦꯅ ꯍꯥꯏꯔꯤꯕ ꯀꯅꯥꯅꯣ ꯃꯇꯝ ꯊꯝꯈ꯭ꯔꯦ ꯀꯔꯤꯒꯤ ꯄ꯭ꯔꯦꯡꯅꯣ ꯍꯦꯜꯂꯣ ꯀꯩꯅꯣ ꯃꯨꯠꯇ ꯊꯝꯃꯤꯗꯣ ꯃꯨꯠꯇ ꯊꯝꯗꯤꯌꯦ ꯗꯣ ꯆꯦ ꯂꯥꯏꯖ ꯂꯨꯄꯥ ꯀꯌꯥ ꯂꯧꯗꯣꯔꯤꯒꯦ ꯍꯥ ꯂꯥꯛ ꯑꯅꯤ ꯍꯥꯏꯔꯣ ꯂꯥꯛ ꯑꯅꯤꯗꯨꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ ꯅꯪ ꯑꯗꯨꯝ ꯅꯝꯍꯟꯅꯤꯡꯉꯒ ꯅꯝꯍꯜꯂꯣ ꯅꯝꯍꯟꯅꯤꯡꯕꯗꯣ ꯂꯥꯛꯑꯅꯤ ꯑꯗꯨꯝ ꯂꯧ ꯑꯣ ꯗꯣ ꯌꯥꯔꯕꯣ ꯂꯥꯛ ꯑꯅꯤꯗꯨꯒ ꯍꯣꯏ ꯌꯥꯔꯦ ꯅꯪ ꯀꯤꯗꯅꯤ ꯌꯣꯟꯒꯦ ꯍꯥꯏꯔꯣ ꯀꯤꯗꯅꯤꯒ ꯌꯣꯜꯂꯣꯏ ꯑꯩꯒꯤ ꯈꯔ ꯁꯦꯚꯤꯡꯁ ꯈꯔ ꯑꯗꯨꯗꯒꯤ ꯄꯤꯗꯣꯏꯕ ꯑꯣ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯅꯪ ꯐꯣꯔ ꯀꯔꯕꯥꯔꯒ ꯇꯧꯕ꯭ꯔꯣ ꯍꯦꯜꯂꯣ ꯆꯦ ꯂꯥꯏ ꯑꯩ ꯅꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯕꯅꯤ ꯁꯥꯎꯒꯅꯨ ꯈꯪꯉꯕ ꯈꯪꯉꯕ ꯑꯩꯁꯨ ꯑꯗꯨꯅꯅꯦ ꯁꯥꯎꯕ꯭ꯔꯣ ꯁꯥꯎꯗꯦ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯃꯃꯤꯡ ꯀꯔꯤꯅꯣ ꯔꯣꯁꯅꯤ ꯂꯥꯏꯁ꯭ꯔꯝ ꯑꯅꯧꯕꯅꯤ ꯗꯣ ꯆꯦ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦ ꯚꯤꯗꯤꯑꯣ ꯑꯃꯕꯨ ꯊꯥꯡꯒꯠꯂꯛꯇ꯭ꯔꯗꯤ 1 month ꯍꯦꯜꯂꯦꯅꯦ 1 month ꯍꯦꯜꯂꯦꯕ ꯆꯦꯆꯦ ꯚꯤꯗꯤꯑꯣ ꯑꯃꯕꯨ ꯊꯥꯡꯒꯠꯂꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯧꯔꯤ ꯑꯩꯗꯣ ꯍꯟꯗꯛ ꯈꯔ ꯊꯕꯛ ꯆꯤꯟꯕ ꯑꯩ ꯆꯤꯆꯦꯗ ꯕꯤꯛ ꯐꯦꯟꯅꯦꯕ ꯑꯩ ꯆꯤꯆꯦꯒꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛ ꯌꯦꯡꯉꯦꯕ ꯑꯗꯨꯗꯨꯒꯤ ꯆꯤꯆꯦ ꯁꯥꯎꯒꯅꯨ ꯈꯪꯉꯕ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯤꯆꯦ ꯀꯩꯅꯣ ꯈꯔꯇꯪ ꯍꯥꯏꯕꯤꯔꯝꯃꯨꯅꯦ ꯍꯥꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧ ꯈꯣꯠꯂꯨ ꯔꯣꯁꯅꯤ ꯀꯩ ꯍꯥꯏꯕ ꯅꯪꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡ ꯔꯣꯁꯅꯤ ꯂꯥꯏꯁ꯭ꯔꯝ ꯍꯣꯏ ꯔꯣꯁꯅꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯆꯦꯅꯦꯜꯁꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯩꯗꯤ ꯄ꯭ꯔꯦꯡ ꯇꯧꯃꯟꯗꯅ ꯈꯪꯉꯦꯕ ꯄ꯭ꯔꯦꯡꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯃꯤ ꯀꯃꯥꯏꯅ ꯉꯥꯡꯉꯛꯏꯅꯣꯅ ꯑꯩꯗꯤ ꯅꯪ ꯄꯥꯏꯈꯠꯂꯛꯄ ꯈꯪꯉꯦꯕ ꯑꯗꯨꯝ ꯌꯣꯡꯗꯩ ꯃꯤ ꯑꯣꯜꯂꯛꯄꯦ ꯑꯗꯨꯝ ꯀꯨꯝꯍꯜꯂꯒ ꯀꯔꯤ ꯀꯅꯥꯅ ꯍꯥꯏꯕ ꯌꯣꯡꯗꯩ ꯃꯤ ꯑꯣꯜꯂ ꯐꯖꯩꯌꯦ ꯏꯁ ꯑꯩꯗꯤ ꯆꯤꯆꯦꯒꯤ ꯏꯟꯁꯇꯥꯗ ꯀꯩꯗ ꯔꯤꯜꯁ ꯄꯨꯝꯅꯃꯛ ꯌꯦꯡꯅ ꯂꯩꯔꯤꯅꯤ ꯆꯤꯆꯦꯒꯤ ꯍꯥꯏꯗꯤ ꯐꯖꯕꯗꯣ ꯑꯩꯗꯤ ꯉꯥꯎꯔꯤ ꯗ꯭ꯔꯦꯁꯀ ꯐꯅꯦꯛꯀ ꯁꯦꯠꯄꯗꯣ ꯌꯥꯝ ꯐꯖꯩꯑꯕ ꯆꯤꯆꯦꯗ ꯍꯥꯏꯗꯤ ꯐ꯭ꯔꯣꯛ ꯀꯩꯀꯥ ꯁꯦꯠꯄꯕꯨꯗꯤ ꯐꯅꯦꯛ ꯁꯦꯠꯄꯗꯨꯅ ꯍꯦꯟꯅ ꯐꯖꯩꯑꯕ ꯑꯗꯣ ꯆꯤꯆꯦ ꯁꯥꯎꯒꯅꯨꯀꯣ ꯀꯩꯗꯧꯔꯤꯒꯦ ꯆꯤꯆꯦ ꯑꯩ ꯍꯤꯞꯄꯤꯌꯦ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯤ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯑꯩꯗꯣ ꯍꯥꯏꯗꯤ ꯑꯩ ꯑꯅꯧꯕ ꯑꯦꯀꯥꯎꯟ ꯍꯥꯡꯉꯤꯅꯦꯕꯀꯣ ꯆꯦꯅꯦꯜꯗꯨꯅ ꯑꯩꯁꯨ ꯐꯥꯔꯁ ꯇꯧꯕꯅꯤꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕ ꯅꯔꯚꯁ ꯑꯣꯏꯕꯗꯨꯅ ꯍꯩꯇ꯭ꯔꯤꯕ ꯅꯔꯚꯁ ꯑꯣꯏꯒꯅꯣꯁꯦ
ꯇꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯦꯁꯨ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯡꯒꯠꯂꯣꯀꯣ ꯍꯣꯏ ꯊꯥꯔꯒꯦ ꯐꯔꯦ ꯐꯔꯦ ꯆꯦ ꯑꯗꯨꯒ ꯊꯝꯃꯦ ꯊꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯑꯩꯅ ꯍꯧꯖꯤꯛꯇ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕꯗꯣ ꯐꯦꯜ ꯑꯣꯏꯔꯦ ꯑꯩꯒꯤ ꯐꯥꯔꯁ ꯄ꯭ꯔꯦꯡ ꯀꯣꯜꯗꯣ ꯐꯦꯜ ꯑꯣꯏꯔꯦ ꯑꯩ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯇꯩ ꯀꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯕ ꯑꯇꯩ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯃꯥ ꯈꯪꯈꯔꯦꯕ ꯑꯩꯅ ꯑꯦꯜꯕꯝ ꯀꯨꯝꯁꯤ ꯍꯥꯏꯕꯒ ꯃꯥ ꯈꯪꯈꯔꯦ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯔꯤꯅꯦ ꯍꯥꯏꯅ ꯃꯉꯣꯟꯗꯁꯨ ꯃꯤ ꯃꯌꯥꯝꯅ ꯇꯧꯔꯕꯅꯤꯅ ꯈꯪꯈꯔꯦꯕ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨ ꯑꯩꯁꯨ ꯐꯥꯔꯁ ꯇꯧꯕꯅꯤꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯅꯔꯚꯁ ꯑꯣꯏꯕꯗꯣ ꯑꯗꯨꯅꯁꯨ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯊꯪꯒꯤꯗ ꯇꯧꯔꯛꯀꯗꯣꯏꯔꯥ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯆꯦ ꯂꯥꯏꯖꯅ ꯃꯥꯕꯨ ꯖꯣꯡꯗꯩ ꯑꯣꯜꯂꯛꯄꯤꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯈꯔꯦ ꯑꯗꯣ ꯆꯦ ꯂꯥꯏꯖꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯝꯕ ꯇꯥꯔꯒꯁꯨ ꯆꯦ ꯂꯥꯏꯖ ꯖꯣꯡꯗꯒꯤ ꯃꯤ ꯑꯣꯟꯗꯦ ꯌꯥꯝ ꯐꯖꯩ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗꯒ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯄ꯭ꯔꯦꯡꯁꯨ ꯐꯦꯜ ꯑꯣꯏꯔꯦ ꯌꯥꯗ꯭ꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯨꯔꯥ ꯐ꯭ꯂꯣꯞ ꯆꯥꯔꯦ